UK dagi halakiba ama positive oire. UK da mahi tamba Imphal East District dagi nupa ama COVID-19 positive oirakpadagi miyoi asigi sample National Institute of Virology Pune da tharaga test taunabagi thabak Health Department na lokhotkre. Health Department dagi phangba paw amagi matung inna tha asigi taraga tareta Imphal da lakiba miyoi ase laichat asigi UK da test tawbada negative oirabasu Imphal da lakpa matamda laichat asigi test tawbada positive oirakpadagi makhoi da nariba strain ase karambano khangnabagi test tawgadabani hairi. Panba yabadi matam kharagi mamangdagi UK da coronavirus ki anoba strain ama thoglakpadagi UK dagi India da lakadaba flight sing cancel tawkhibaga loinana leibak asigi nongthak amade isingi lambigi maru oiba lamthungpham oiriba Mumbai dadi night curfew thamkhibaga loinana UK amade Middle East ki leibak singdagi lakpa pumnamak sungsoi soidana institutional quarantine facility da thamnanaba khanghankrabani. Laibak asida mipaiba poknaduna akanba thabak lakhonarакpa marakta Manipur dasu akanba section thaurangi thabak lakholakpani. UK da mahi tamba miyoi ase ngarang numidang laichet asigi positive oire haiba Jennings ta test tawbada khangbadagi mahaka tongminarakpa passenger singge contact tracing tawba haure hairi. UK dagi halakpa atopa Imphal East dagi mahiroi amagi sample su ngasi test tawbada nakai sengdabadagi amukhana test tawragani hairi. Jennings Hospital na miyoi asigi sample thanabagi thabak ngasi sinakhre haina pawgi likhun asina palladuna makhoi ani lamphel da leiba RD wing da quarantine tawraga thamlagani hairi. State asigi mapanda chatlubagi laichat asigi positive oiba miyoi mariphugi sample su Pune da tharaga test tawnaba Jennings na thabak lokhotpa haukhre hairi. VUI 2020-12/21 haina mingthonba anuba strain ase yamna laina amade athuba matamda mi amadagi amada sandokpa ngamme. Ahanbo oina England gi khathangba sarukta thengnabadagi malemgi mafam kayada sandokkhre. Nakal amaromda laichat asigi wangangloi amasung health ki additional director Dr. Khoirom Sasikumar mangang nathokpa cherol amagi matung inna tha asigi taraga tareta Delhi dagi Imphal da lakiba Indigo gi flight 6A251 gi seat roda 28, 29, 30 amasung 31 da phamba passenger sing common COVID control room 1800345381 natraga mari leinaba district ke surveillance officer sing da phone tawraknaba khangalakli. Cherol adugi matung inna haukiba pung kunmari December 18 ke numidang wairam dagi December 18 gi numidang wairam phauba Central Armed Police Force ki personnel ama yauraga punna miyoi kunthraga mathoi nauna laichet asigi positive oire hairi. Jennings, RIMS, Maipakpi Hospital, Samritan, Siza Hospital, Bisnupur amasung Babina Diagnostic ta test tawbada laichet asigi positive oire haiba khangkhibani. General population ki positive oiba kunthra nupa taraga taruk nupi tara mari ase Imphal West District dagi mari Imphal East dagi kulhumdoi Bisnupur dagi ama Kaksing dagi ama amasung Churachandpur dagi ama ne. Nauna positive oiba sing mapanda chatlubagi travel history amata laite hairi. State asigi oina laichet asigi apunba positive oiba masing lising kunipan ga supna hompu general population lising kunmari ga chatruk marifu manga central security personnel lising ahum ga chahum humudra manga sure. Haukiba pung kunmari da laichet asitagi faduna miyoi humudra ga mari discharge tawkhre. Discharge tawkiba sing adu CAPF ke personnel tara home isolation tawduna leiba kuntraga humdo yaure. Ataina Jennings dagi taret RIMS dagi manga lamboi khongnang khongdagi ahum Lanva dagi ahum Kaksing dagi ama Siza Hospital dagi ani Ras Medicity dagi ahum Thoubal dagi ama amasung Churachandpur dagi ani ni. State asigi oina laichet asidagi fakhiba masing lising kuntarukan samri humudra nipan general population lising kulhumdoi ga chani kunthra nithoi central security personnel lising ahum ga chani nifu ga taruk yaukibaga loinana laichet asidagi fagalakpagi chang chada maudra mari dasmik ahum taruk yaure haire. Ngasi numidang wairam phawbada miyoi lising amaga chani kunthraga mari general population lising amaga chama supna mapan central security personnel chamaga kunmanga active oibaga loinana makoi sing adude home isolation tawduna amade COVID care center da leiduna layengbagi thabak chathare. Cherol adugi matungina haukiba pung kunmari da laichet asina maram oiraga miyoi amata sikhide Manipur da hojik phawbada laikhidaba COVID positive oiba migi masing 395 sure.